hai mẹ mamihob na mẹ bui con nó khurum jari matam khuding mata ko akoi gi kam de to thâu mẹ am lai san mẹ am lai anything kai no ga ukhul bo chat pa ngam di loi sida bo akoi manipur ji bo manipur ne na haining gi bro mina gari la pa manipur gi transport manipur gi ngasi chawkaliba income and resource adaidi development siguma thabak kuding makse kaino kana saigi mai kanom ni na tokri kandes manipur bo he thaya dabine saigi kukilen thara haja harau jabi adaidi nagalim tharaga jo harau jabi siguma mayam lai gre ownerships kaino kana maitai se adum namdaraga lai lang si kaino harau si mayam ngai si matam kuding mat kang sigum mayam jena aduna asagi kukilen nagalem adaidi maitai len pangal len tali mayam se kaino kana sagi achauba rocket mari manga dang thok na paisala pa ko kukilen nagalen adaidi kuntralen tan bagi kaimda da kawet mamitai mapi ororo targane oren ai hindu je kai da no na ka do khang ownership india ne india gi country amani india gi future amani laiba map depend toriba nasi india na so dum hairi union territory kai roi union territory thugai roi hairi ko adu mar sida yam lam heli kangu je kana no haibja koi manipur praja mayam assess koi manipur gi sangstan mayam se kai no kana na sai kitang strictly oi bada ka oi kai no akoi ga ling leiminari bra makoi ga chatminari bra chaminari bra asai gi ching da leibo oi gira tam da leibo oi gira lawai da leibo oi gira si mayam se punjal laga ama khatang sem bado asai gi ama khatang as akoi paisa paam ne akoi mayam hingani akoi mayam leini si tawbi da ba khang ba si tawru bai ne ngasi mangi mayam se sai ton da tholo ga sai ton da depend tor yong phajaw re yong ngasi maitei masa salan de samna hai kan da adugi pin point do ne na mamang da haijagi do sagi akoi manipur 7 mina su langnai go 700 square kilometer manung lai ba noi bo pukhi de yo panga gumba ni adu gumba ni ga na yam usitta bi yamna kano to bis ado som pukhi da som lai raga hayeng launcher amaga thak ka tawsalaga thak ka no pokhai gi do madu pambra natragana khoi sidagi henna singhauraga akhoi kamaina karma famda laigani haibado hana khangum thopra haibaje yam ka hena hangningai oi ngasi kuki len daidi adu len na yam tanari dana khangaba sigum mayam je ngasi samnai kana india gi matang de edi panjani mayam khangbiro ko ngasi kapnari ba launari ba numini umni dai chu tawni haraga tawdabida dum loisan gi ko pose khangaba mayam gi awaba mathakta zagi nongmai pairaga dong na kamnaraga sidi kaino second world war gi matam do on gare khanga akoi manipur do du hauji ki matam dadi kamai to ge mathakta gi loi lakpa nga tani kai lo tunu kamai to tunu kadai da sem doino ji ai min mangna loi uramani ko Burma Myanmar da tawriba janta army na air strike to khai na drone attack to khai na Russia gi phauji me am poraga depend ori me am ji khanga siu me am si su me am ubam thoye ba khanga siu me am se uraba matam da su tawroi tawrakani tawroi na khangba ngam na te moi di sum mitong ngai to sum koksala la pa ni sum pusala la pa ni na makhoi lam ni thiak to je hangwa phong kai lai do no plane he manipur da khuni lai bani manipur impal mayo na khuni lai bani dai di mafang wani da khuni lai bani plane manung da di na khanga ana khuni lai bum pham ji ne moi thiak ka do ngasi bokta makha da tahan de haidare khanga ana yam pami ba kukilen dai di kai hadare kai no yam pam bai mayam lai na jati mayam khoi di than da hingja dom ne khoi di asa khoi mangai ro bani khoi society de khoi community di ye na lai ba mayam se kai no kha kha gyam da am na hina phai seng mai di kai do ka doi no khangma ngam man ati adu sau ko de no si sana na kai no amaga sangmin na raga amagi festival sak tang na doi ni adu ne na nusi na ba he na doi ni aseng magi
Shanghai Festival oiro, Siruli Festival oiro, adaidi amagi festival, Idul Fitr oiro, mo sigu mayam je changnaraga laiminaraga Manipur je sumuk pakpa ta chawba sigi state si da tuminna lairaga tuminna hinjariba mayam se aduki matik disturb ta hole je kaino ga chess hanaba aidare khang hoi Manipur da chuma satrang chanaba kangu ma lairi ba khang satrang chanaba kangu jina kamai to gi da khongnau wi mayam je han hatu matung da Senapati oibaga ningthau oiba misiga hana oihenge hana makok thonga satke sineba hoi khongnau binasu keno do saabsu laigo khangaba kai hada ningthau adaidi Senapati do tok sathokpasu laiko khanbam thuobane hojung matamda khoigi Manipur da laiba chenau mayam je lang moigi KCO gi student union gi hero mayam Delhi da yam lauram bane Delhi da laiba isin naw ngaina su kai hada Hindu dharma chapa isin naw ngaina su mabu yam thomtat pigi bane ba khangam ana mathamoi de yam ngairam da yam sakpa mayam lengane aduna pai lau jai ni hui ngau dum adu mabu phana bagi adum Manipur police na adum depend tawjari ko tawjasanu taro pharaga jail da matam tunu ta irang hon da khoi Manipur manung si aphawam pham da lang adubu Paraji afam fam da chommaji hara kanda kaino ko huran ma mu mayam thoi ba khangab ya paning dre aseng we di huran ning ba mayam leiri kama si je ai pe tang chum thopiro akhoi Manipur sa so wari je kamai to ino kari dori nu ai ba mayam je huran ning ba mayam leiri kaino kana landi mai thai re ba mamai lehen gre ba kamba aseng bagi kanga simdi akhoi Manipur gi imai bel lei ba ngasi ai haibisu ai tamjaroi adubu kaino kana ngasai gi mamai lehen gre haibse ngasi thoiba ngasi akhoi gi thonganda akhoi gi yum akhoi gi ai panjaroi ko aseng mai sidi kaino kana manung gi vote ni kanga akhoi mungi akhoi thongan gi akhoi gi lakai gi akhoi khun gi adai di lakai da taunari ba mayam do ama leitra aduna loina kaino kana loi pubire salpigre as maitai hai kam kusida pang bane hai side na hininga leite asengmai CR mamihob ne heno mayambu ikong no koyam jari aina si hairaga mayam suwaro bigano afaba mayam porangna ba afaba mayam tawna ba Manipur imagi namukta afaba mayam thamje haibase aigi afaba mayam thabak tawna ba kaino gana si laiminariba chaminariba mayam se akhoi Manipur je kaimda thokpa nate ado popi ga tharaga akhoi punsi kanni akhoi punsi semgune haibududi tokse adugi mahutta afaba mayam tawminaraga oi Kuki chinaw ngai da so afaba mayam yauri yam leini communities kangu da so phattaba kharna outsider kharna phachada bani magi mama mapa chumna leirtaba chumna khalaktaba miyobigi pungsi kamai hingakpanu kamai torpanu haiba khanba ngamdaba mayamduna ngasi akhoi Manipur se kangkhung chahanbane haibase mamihob ki wakhana thambugi ima laiba kanni daidi ngasi ngamgani akhoi se ningkha tamba ayingba mafamda leihengani hana dauna leihengani haiba ngamagadi kain hoigana ngasai aina sai mamang da haijagi bodo satranga chess ka haji khainaraga aduguma mayam leikre daidi satrang sana bakanda adugumba war mayam leigibagi aduguma mayam da haijabani ngasai khongnau bi amana su ningthau chathokpa ngami adaidi khongnau bi mayam chathualaga ngasai ningthau mayam sonda yu thaktana ngaudana mayam leiba ngami aduguma mayam je khangbiyu haina si mamihobs na mayam bi kongno na korimjari aigi sinaw laiba aigi youth laijariba aigi Manipur gi sinaw mayambu mamihobs na matam khudimutta ikok mona korimjari